Ngasidagi Chahi mangadagi tara phaobagi manungda lamdam asigi landscape ta soidana ahongba ama puraknaba hotnagani haina Chief Minister N Birena phungdokre. Wafam asingasi Wangkai gi andro parking manakta leiba lamdam asigi ahanba private eye hospital ama oriba Wangkai eye hospital sangavagi tharamda Chief Minister N Birena phungdokibani. Tharamadida Chief Minister N Biren Hai State asigi healthcare sector da manpower amasong infrastructure mapung fana semgatnabagi wakhalonda lengakna tongan thabak tharam kaya paikhali. Masigi manung chana janimsa MBBS damagi sit masing hana chama lerambadagi chama yankhaida hengatle loinena nauna linkhatpa Churachandpur Medical College su class haukre healthcare gi lamda leriba doctor amadi nursing na masa masagi thaudang chakshina pangthopa tangai fade Dr. Sarungbam Bovina linkhatliba Wangkai Eye Hospital asina lamdam asigi miyamda mit kamari lenaba anala engi khadung jabam bu fana piduna healthcare gi lam asi hena pakthok sakthop oirasanu haina Chief Minister N Birena fundoki akhoi 2019 the launch of health for all together huji phaw de khoi 800 villages we cover tore aduga more than 3 lakhs population we test tore madu de test obudu da sugar khar wangama ba akhoi sugar handana ba hidak pirame free de niko free of cost sugar khar wangama ba adagi heart ki khitang le kaino le rama ba madu hidak akhoi gi chaliba hospital akhoi gi doctor singuna makhoi gi level da piba ya ba hidak na medication piraga phaba ya ba ga di madu da pinum ne ba madu di ya da baduna akhoi na atop hospital so sing da refer to we and sigi system sima chana ba hawgrabani na akhoi gi yamna chronic oidringai da anaba sing si prevent obung ngani haibagi adugi asada ne akhoi na health for all to jagris sigi mid ki sisu yamna problem ni mid u da bai si u loire ne do mid u da bai si gi masi u da bang bu khangani do aduga akhoi su madu adum fil to bang me sangsar gi fajana ba nuai ro pon mayam si ba khoi da ngamja jogani aduna sigi da mukta hujikti cha khulai mayam ama putho kan 90% kai phan mangame uhan mangame Thoram aduda Manipur Legislative Assembly ki Speaker Thokchom Seteberta Health Minister Dr. Sapam Ranjan Wangkai ACG MLA Thangzam Arun Kumar Wangkai Eye Hospital ki Director Dr. Sarungbam Bovi amadi Sri Sankar Deva Netharlaya ki Founder Medical Director Dr. Harsa Bhattacharjee na President Member oina sarugyaki